Lingua, Mayam singer say, Nasi, Kanamtana, Equi, Towayaro, Edu Towayaro, Highway sing Bamtelate, Using my Quigi, Nese Highway, and Quay High Gra, Adigi, Matakta, Uzimatam the Young Kana Higalisi, Sanzer Owakan Taminasi, Kapsa. MITvPRIMETIMEenglishnews Mapao. Jharkhand के former state minister Shibu Soren ngase New Delhi da lekhidre. Meghalaya के इस खासे हिल दा कार अमा लोकता तासिनबदा मियोय अहुम सीक्रे अनि नथिबा खंगद्रे. Orissa Vigilance Department Government Employee Amada Yamlaba Sana Lupa Amadi Plot Humpu Mari Pagat Kre. Myanmar Junta Lanmina Mogo Roof Mine Hafta Airstrike Chataduna Mioy Tara Humdoy Hadkre. Amade Bangladesh के हाने के प्राइम मिनिस्टर सईद हसीना की मथक्ता इंटरनेशनल क्राइम ट्रिब्यूनल ना ट्रायल होखरे. MAMI TV na sandokjaba national amade international news ni eng tabiri ba pumdamokpu VELENTINA SAGOLSHEM na khurumjari. Pau Sandongna Pizari. Jharkhand के former chief minister Shibu Soren ngase New Delhi da lekhidre haire Pau gilikun amagi matong ina masagi chehe marifu mathoi sukre ma hauzik Jharkhand के chief minister Oriba Hemant Soren ge apokpane Shibu Soren ke ni nadna lebani amasong tha ama makhai ge mamangda stroke torokpadagi layengduna lerakpane mahak mamang thak chupna New Delhi ge Sir Ganga Ram Hospital da life support system haptuna thamlakpane Shibu Soren Jharkhand ge khwaidagi matik leiba rajniti dol Jharkhand Mukti Morcha JMM ge founder president ne Rajya Sabha ge sitting members to Oriba Shibu Soren na lekhidabada ngase Rajya Sabha na awaba fongdokre amasung Sabha gi mifam hayang ayuk pung 12 fawba yaithokre haina Pau asina makatari loinana mahangtang lekhidaba asida Prime Minister Narendra Modi na so awaba fongdokre. Meghalaya के इस खासे हिलदा कार अमा लोकता तासिनबदा मियोय अहुम सीक्रे अनि नथिबा खंगद्रे लंबी के लाइबक थिबा थोंदोक अमदा ngarang numidang Meghalaya के इस खासे हिलदा कार अमा लोकता तासिनबदा मदुदा तोंगलाकपा मियोय अहुम सीक्रे अदुगा अनि नथिबा खंगद्रे थोंदोक अदु ngarang numidang pung 8 lom tarakpada इस खासे हिलगी सिलोंग दाव की रोड थोखिबने थोंदोक असगी मतंगदा पुलिस ऑफिसर अमना फोंदोखिबदा मियोय मंगा तोंगदुना लाकपा कार अदु एस खासे हिलगी सिलोंग दाव की रोड लेबा फुट
Humpudra lom luba lok amada driver na control mangbadagi tasinke maduda nupi ama nupa ama amadi angang ama khudakta sike ani nathiba khangdre police na mi thibiki thabak kana chathare car adu silongdagi Panusla tamna chatkibani haire hairiba lambi adu kumjali sing ani kulhumdoi dagi semba haurakibani lambi asi ayamba saruk singda numidangi matamda safe oinaba sign amatasu leite loinana guardrail singnasu thamba ude mase yamna khudong thiningai ni haina mafom adugi khunja amana phongdokhi hairi Orissa state lenga ki thabak tawba miyoi amada yamlaba sana chandi yamlaba stel amade plot nifu mari yauna fare haina vigilance department of phongdorakle faraba mi adigi mameng Golab Sandra Hasada Kawi Haire Mahang Motor Vehicle Department ta thabak tawbani mahaki mayumda vigilance department thiba humbigi thabak sathabada sana keji ama chandi keji ani gram chamaga kuntaru lupa crore ama lakh kuntra mari bank balance sel oina lupa lakh ani listing kuntra nipange senfam amade yom plot Nifu Mari Je Sangsu Fagatre Loinana Makatana Wahang Pahong Tawbigi Thabak Sathaba Haure Hainasu Vigilance Department ke officer Singna Phongdorakle Gopal Chandrana Phongliba Thagi salary assess subnatege lupa lakh ama listing nipane Jahigi Oina Pavada Apunba salary ki senfam ase lupa listing tara humdoi Hainasu Vigilance Department ke officer Singna Phongdorakle Telangana Zagurthi ke President amade MLC ke Kavitha nangasi dagi hodna pung Humpudra ni thoige chara hen ke Khongjang Hyderabad ke Indira Park nang leiba Daruna Chawda changsin ba hokre Mahangna Paumi Singda Phongdokhibada back work class singe community chamaga tara ni thoida chada nifu ni thoi reservation ke State location body singda pigadavani haiduna tathagadori bachara henbiki khongjang ase isage ikai khumnaba phongnaba lekhidraba Mahatma Gandhi gi adugumlaba site graha gi khongjang adugi makhada sangsinbani hainasu phongdokhi Myanmar Junta Lamina Mogok Roof Mine Hafta Airstrike Zataduna Miyoi Tara Humdoi Haikre Myanmar Junta Gi Mayokta Lan Horiba Rebel Group Singna Control Toriba Mogok Roof Mine Ta Junta Lamina Ngarang Airstrike Zatabada Yamdrabada Miyoi Tara Humdoi Sikre Kaya Amana Sohankre Haina Rebel Group Ke Wangang Loi Amana Phongdorakle Pau amagi matung ina kumjali sing ani kun mathoi dege Myanmar Junta na on San Chu Si na luchingba popular government adugi tungda lenga pai khraba matam duge itek arm rebel group sing na junta gi mathakta khut thabigi thodok sing leptana chatharakibane lan horiba rebel sing na kumjali sing ani kul humdoi dege haungna mogok taung yangna tongan tongan ba taung sif kaya khudum chandina lakibane rebel group sing na mogok Talaiba roof mine half kudum chansinduna mine asidage karakpa paisa singna makogi awat apakaya menkhatuna lakibane Myanmar da phongliba atangba makhage nung sing amasung lainungdagi phangba mamal yamlaba pothok sing rebel group singna yumthang nariba China da yonduna makogi darka leiba khulai sing leiduna lakli Russia amadi China ge Navy singna Sea of Japan da artillery amasong anti-submarine kaptuna apunba drill ama ngarang pangthokre haire report asina hai leibak anina chathariba drill adu chahi khudinge pangthokna lakpa exercise amane drill adu handakta Russia gi president Oramba Dmitry na US ki Mathakta achoba wahai kaya phongdoktuna singna khiba adugi pakumda Donald Trump na US ki nuclear submarine ani position chaba mafam thamnaba
order pirakraba matungda oirakpani haire adubu Russia amadi China ge apunba drill adu Trump ge wafam aduge mangzaunana matam leptuna lakhibane hariba apunba drill adu Russia ge chauraba anti-submarine amadi China ge destroyer safe ani sizinake maduda natana laibak anige maikaidege diesel amadi electric na power piba submarine singsu yawbaga loinana rescue ship amasu yawke panba yabadi handakta US amadi Japan ge apunba lami singna sub manaba war exercise amasung Japan ge sida pangthokhrabani Bihara pangthokeba Election Commission of India ge SIR naungna phongkraba matung Assam ge oinasu Election Commission of India na phongnaba toriba asigi matangda Assam ge Chief Minister Hemanta Biswa Sarmana Election Commission of India na lakhwaliba khongthang asibo mahakna yaningda phongdokre mahakna makhatana haikibada naungna phonggadoriba electoral list asina Laukhalakliba khongthang asibo mahakna yaningdaba phongdokre mahakna makhatana haikibada nauna phanggadoriba electoral list asina kanaba purakloi hainasu mahakna haike lakadoriba kumja lising ani kuntaruki anganba sarukta assembly mikhal pangthokadaba leibana Election Commission of India na special electoral roll asi phongnaba khongthang laukhalakpani COVID laitaki matungda India ge sel thungge fibam amasung technology ki chakhotpa khumang yangna sangsilakle haina railway minister Ashwini Vaishnauna phongdokre pawgilikun amagi matung ina wafab adu basic bharat sambat ge thorap amada wangang laduna railway minister na makha tarduna haikibada COVID-19 ki laitet matungda malem ge oina sel thunggi fibam soksilabasu India gi oinade fibam phagalaktuna malem gi sel thunggi fibam da khwaidagi chawba marisuba leiba oiba ngamle hainasu phongdoke India bu sakhatlaba leiba ama ohenbegi manglan mangfau nanaba leiba asigi citizen khudimakna jati bu sengatpege thabakta saru yanabasu railway minister Ashwini Vaishnauna thoram asida phongdoki Bangladesh के हानगे प्राइम मिनिस्टर सईद हसीना की मतकता इंटरनेशनल क्राइम ट्रिब्यूनल ना ट्रायल होख्रे बांग्लादेश ता ममांग चाहिदा महरुई सिंगना प्रोटेस्ट तौरपदा हिंसा तौदुना नमथनबा होनाखिबगी क्राइम गा मरी लेनना मफम लाउथोख्राबा प्राइम मिनिस्टर सईद हसीना की मतकता बांग्लादेश के इंटरनेशनल क्राइम ट्रिब्यूनल ना ngasiदगे मसा यावना ट्रायल तौबा होख्रे हाइरे बांग्लादेश के इंटरिम गवर्नमेंट ना अपॉइंट तौबा State Prosecutor Tajus Islamna case hangdokpage warol pibada Said Hasina ase crime punamaki haurakpamne mahakpo khwaidagi akanba sairak pigadabani haina phongdoke prosecution na Hasina ge yamna naksinaba kangbu oriba hanage Home Minister Asad Uzamal Khan Kamal amasung hanage IGP Chaudhary Abdullan AI Mamonsu case asita ko excuse ni haina phongdoki haire Hasina na amade Kamal di masa yaudana trial tobane aduga mamondi hauzik custody de leire maha case asida approver oina wafam da yanagre haire mamang sahida thokiba hingsa gi thodok sing adugi matangda missing na pikiba jawan kaya prosecutor na pungdok पुथोकदोरी बापन याबदे बांग्लादेश के हानिगे प्राइम मिनिस्टर सईद हसीना ना ममांग सही अगस्त महरोई सिंगना इरांग हौरकपदगे साथीबा वायलेंस थोक्तुना मिसिमिना कया यावरकपदगे मियामना हानबा तानरकपदगे प्लेन तोंगदुना इंडिया दा सेलखिबने हौजिक महा इंडिया दा संगफम लौदुना मिरोड ओइना लेरिबनी
Assam के कांग्रेस MP गौरव गोगोईना इलेक्शन कमीशन ऑफ इंडिया असे अचान मिरा नाइबा बॉडी अमा ओइरब्रा हाइना हंगबा लोइनना ACI के असिगुंबा थोंग सिगी मतंगदा हौजिक चथरिबा पार्लियामेंट के नोंगजु मिफम असिदा खन्ना नैनबा पामी हाइदा फोंदोक्रे मांगना मखाताना फोंदोखिबदा बिहारदा पांगथोकिबा स्पेशल इंटेंसिव रिवीजन SIR के होदना ACI ना सेंट्रल लेंगाक पाइबा BJP की दमक तौखिबा थबक थौरम सिंह मखोइना उरोय खलबसु मिपुंग खुदिमंगना खंगनरबा ngaktani haike asigomba ACI के मिचंग मिखाई नाइबा थौंग सिंह असि नोंगजु मिफम असिदा पुथोक्तुना खना हौद्रबदे लेबाक मियाम की डेमोक्रेटिक राइट्स सिंह नलादा हाइदोकपगुम करिमता कानाबा कानना हलर ngakpigani karimata kana halaroi dore haike BJP के लुचिंगबा सेंट्रल लेंगांगना ACI की मतंगदा पार्लियामेंट ता पुथोक्तुना खना नैनबा पुमलोय पामलोय हाइबा अखोइना खंगे लोइनना ACI के चीफ इलेक्टोरल कमीशन ना असिसो BJP ना पुथोक्तुना खनखिबने ngasiди ACI मिपुंग खुदिमंगना वाखलदा न्यूट्रल ओइबा बॉडी अमा ओइद्रे हाइना लौनारि अरोइबदा मरुइबा पाव अमुका हना पिजरी झारखंड के फॉर्मर चीफ मिनिस्टर शिबू सोरेन ngasi न्यू दिल्ली दा लेखिद्रे मेघालय के ईस्ट खासे हिलदा कार अमा लोकदाता सिमदा मियोय अहुम सीक्रे अनि नथिबा खंगद्रे ओडिशा विजिलेंस डिपार्टमेंट गवर्नमेंट एम्प्लॉय अमदा यामलबा सना लुपा अमदे प्लॉट निफुमरी फागत्रे म्यांमार जुंता लामिना मोगोग रूफ माइन हफ्ता एयर स्ट्राइक चथदुना मियोय तरा हुमदोय हात्रे बांग्लादेश के हाने के प्राइम मिनिस्टर सईद हसीना की मथक्ता इंटरनेशनल क्राइम ट्रिब्यूनल ना ट्रायल होख्रे हौजिकी ओइनदी ममी टीवी संदोकचबा नेशनल अमदे इंटरनेशनल न्यूज लोसिंजरे मखा ताबा पाउगी दमक मेंग तादना लेबियु।